Manipur da Thokliba Irang Asida India lenga ki Mityeng Karino Haiba Wapham Lakle haina United Committee Manipur UCM na phongdokhre ngasi UCM na sinduna Manipur gi apunbagi saktam ngaknaba apunbagi ihauda laikhidraba kekrupata yata riba thoba singi mafamda langban thagi aroiba hekat lekat tamduna ikai khumnaba utkre hekat lekat tamba da Manipur gi maru oiba civil society organization ge leaders sing na saruk yakhi Thoramadu gi Thoburo United Committee Manipur gi President YK Dhiri Nahai Army Chief General Upendra Dwivedi na phongdokhiba Wapham meeyam da chamamnaba phaohalle haiki Myanmar dagi lamda masida changsilakliba illegal immigrants singi matangda India gi Army Chief General na conflict leiba Wapham amadadi santi leiba mafam amada chensilakpa haibasi hongna sani hairagadi makhoi gi oiba tonganba kem na chingba saduna Makoibu thamlaga Myanmar gi irang nemtharaba matamda hankinaba akhanaba policy ama paikhatpa mathau tai haina direna phongdokhi hojek thokliba Manipur gi irang asida India ge top security officials singna makhoi gi oiba mot kaya piduna laklibani oirakliba fiba masida Army Chief General na ngarang New Delhi da pangthokpa Chanakya Defense Dialogue 2024 da piba interview amada phongdokhiba Wapham adu miyam da chamamnaba phauhanbani haiki Direna makata raduna India lenga kasu taunariba kuki khutlai paiba singna hostage oina thamliba thobaldagi naha ani bothuba matamda thadoraknaba India lenga na singadabani India lenga na ngamba upai sizinaduna naha ani gi thawai kangadabani hainasu makata na phongdokhi Hojik Thokliba conflict asida India gi top official security forces sina tongan ba makoi go ba wakhalon phongdorok matamda difference opinions me ama pirakpana mission miyam da aikoi chamamnaba langtaknaba Wapham ka phaohalle ngarang mak India gi chief of army staff na pigi Wapham da Manipur da aikoi gi cookie terrorist sing chang khibalaite amasung drone bombing to bulaite changai miyam sing asi aikoi conflict leiba mafam amakhtagi conflict leite mafam amakta chang mani makoi gi damakta sabam thokpam logistic pi bai si humanitarian ground da madu tawhum thok Wapham ni haidana thamba security forces central amasung state ki oiba leiriba force sing sigi oiba coordination meeting ama tawba kanda Manipur da infiltration 900 militant sanction gre haiba rocket bombing torokpagi Wapham thamakpa sophisticated oiba weapons sing sizinarpagi kui militant sing sizinare haiba drone attack tore haiba madugi kudam changjing gi kongkala kanda forensic ta thari amsung madu NIA da sinanaba tori haiba Wapham mayam legre Wapham ani sigi marakta leiriba khenaba difference opinion sing yenga kanda India government na lumna lawdabadona tayang badona tawbasi Manipur mayamna pende aduna masi athuba matamda upai sing sinarakanda makoi sing ado athuba matamda thadu kanda makoi gi life sing ado kanbibagi tangai fadabadu India gi kuta lei haiba Wapham ji ai thamjage thank you